ꯉꯁꯥꯏꯒꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯋꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯇꯧꯔꯒ ꯅꯝꯃꯝꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯀꯣꯕꯤꯒ ꯆꯈꯥꯏꯔꯅꯦ ꯇꯪꯈꯥꯏ ꯑꯃꯨꯛ ꯆꯤꯛꯈꯥꯏꯔꯒ ꯁꯣꯛ ꯑꯗꯣ ꯚꯤꯗꯤꯑꯣ ꯀꯩꯝꯇ ꯅꯝꯃꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯔꯕꯨꯗꯤ ꯅꯝꯃꯝꯃꯦꯀꯣ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯛꯄꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯃꯨꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯁ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯆꯒꯦꯝꯄꯣꯝꯕꯒꯤ ꯌꯦꯟ ꯆꯒꯦꯝꯄꯣꯝꯕꯒꯤ ꯃꯆꯜ ꯁꯤꯗ ꯂꯩꯔꯦ ꯍꯋꯥꯏꯖꯥꯔ ꯑꯇꯩꯁꯨ ꯂꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯄꯥꯈꯣꯟꯅꯦ ꯐꯗꯤꯒꯣꯝꯅꯦ ꯑꯗꯨꯗꯒꯤ ꯉꯥꯔꯤꯅꯦ ꯑꯗꯨꯒ ꯆꯦꯡ ꯌꯥꯎꯔꯦ ꯍꯪꯒꯥꯝꯁꯨ ꯊꯥ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯆꯒꯦꯝꯄꯣꯝꯅꯕ ꯌꯦꯟ ꯑꯗꯨ ꯁꯤꯅ ꯍꯦꯛ ꯀꯪꯅ ꯊꯣꯡꯗꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯡ ꯎꯠꯆꯔꯛꯑꯒꯦ. ꯍꯧꯖꯤꯛ ꯍꯪꯒꯥꯝ ꯊꯥꯛꯄ ꯍꯧꯔꯦ. ꯍꯧꯖꯤꯛ ꯌꯦꯟ ꯍꯥꯞꯄ ꯍꯧꯔꯒꯦ. ꯍꯧꯖꯤꯛ ꯑꯣꯜ ꯑꯃꯨꯛ ꯀꯥꯝꯍꯟꯗꯣꯏꯅꯦ. ꯐꯖꯔꯦ ꯃꯆꯨ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯥꯝꯍꯜꯂꯒꯦ. ꯉꯥꯏꯍꯥꯛꯀꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ. Kurimje ma'am, welcome back. Ma'am ngꯁꯤꯗꯤ ꯌꯦꯟ ꯆꯒꯦꯝꯄꯣꯝꯕꯅꯦ ꯑꯗꯨꯗꯩ ꯏꯔꯣꯝꯕꯅꯦ ꯑꯗꯨꯒ ꯌꯦꯟ ꯄꯤꯁ ꯑꯇꯥꯎꯕ ꯂꯩꯔꯦ. ꯌꯦꯟ ꯆꯒꯦꯝꯄꯣꯝꯕ ꯑꯗꯨꯒ ꯂꯩꯔꯦ ꯂꯐꯨ ꯏꯔꯣꯝꯕ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯍꯩꯖꯔꯒꯦꯕꯀꯣ. ꯑꯍꯥꯟꯕꯗ ꯆꯥꯗꯣꯏꯁꯤ ꯌꯦꯟ ꯆꯒꯦꯝꯄꯣꯝꯕꯅꯦ. ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯑꯗꯨꯝ ꯊꯝꯃꯁꯤꯗ. ꯈꯜꯂꯝ ꯌꯥꯔꯕ ꯑꯗꯨ ꯂꯧꯋꯦ. ꯆꯧꯗꯤ ꯑꯆꯧꯕ ꯄꯥꯝꯕꯅꯦ. ꯊꯝꯃ ꯁꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯨ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯌꯨ. ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡꯁꯤ ꯇꯧꯅꯕ ꯍꯧꯖꯔꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯒꯦ. ꯂꯐꯨ ꯏꯔꯣꯝꯕ ꯍꯥꯟꯅ ꯍꯩꯖꯒꯦ. ꯂꯐꯨ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ. ꯂꯐꯨ ꯏꯔꯣꯝꯕ ꯌꯥꯝ ꯐꯅ ꯆꯥꯕ ꯌꯥꯄꯣꯟꯇꯦ. ꯑꯂꯨ ꯍꯥꯎꯋꯦ.
hàng thùng này cái rồi chứ cái gì gì chẳng em buồn mà chứ hàng thùng mà nè xin ảo đấy chứ Đọc rồi nó có hỏi cái rồi. 바꾸는 거 보면 좋아. 아이 버디고 말해 줘. 잘해. 분치기 잘 써요 뭐야. hỏi thì Kiên chưa? Saya mukbang tahu itu kak video namanya tahu nama Andre siapa Kopi로 macam 아이는 고비로 시작하는 땅 가야만 시작하가 쏙쏙도 비디오 게임은 놈들이. nama Andre kita kerap di nama yang kau tu kak puan terkunda main muter mana tahu ya nungai te itu memang sih kita mata senjata ke itu kak video jo short ni memang tu nungai ni video tiang ya itu memang komentar mau nungai te itu memang sih di mata senjata ke itu kak kuni video sih bu lebih yang macam tak kuni ikut target sekali itu memang sih di masih di mata senjata ꯃꯌꯥꯝ ꯃꯊꯪꯒꯤ ꯃꯊꯦꯜꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ